moi akhoi police pure change ko adudagi information cho khoi la e haina change ko changaga mi phaba ubra mi hatliba mi phaba mapham akhoi mayam na praja da hojik phung phung saraga leiba mapham adu mapham da junction bio haiba kanda di mi masak su utte adu phare amuka haigini adu su meitei phare amuka haigini ada phare rum tawe aduga ngarang bitiang da chatpado hoi phare ne khungak pa natre haire ba ko khungak pa ga akhoi gi lan hobaga shi moi kari gi differences khangba ngamdabra haiba khoi sai gi lam ngak pa ne maram di moi na la ga ngak pi drabagi damakta khundo akhoi gi leiriba khunja sing du na ngakcha bane ba ngakcha ba matamda moi le lon mai phai chapada di police ka pudana leiriba leimakhong area du da leiriba moi gi Assam Rifles ka pulap chapmi ne ye ba aduga ngarang gi cobra sing dun haibasi moi di nau na lakpani Madhya Pradesh ta gi moi gi offshore do adu de gi anoba lakcha bani ai khangde khote khangragadi leiriba district administration du da bitiang hairiba lamsta khoi chang dore habsi ma pharsu phadroso offshore ama oibane offshore ma already adugi idea du ma kari gi leitabrani lepham thoena wabu theidok theijin dawba yaye haina adumaina theidok podo apang bagi wa ko weba mayang macha do adu mana di khangamoi adu khwai digi mayang da shungak tare akhoi gi I ma sem bu ne hena ngak khre di haibadi loina si thokhalliba miyam se kanana thokhange habda akhoi gi khongjom landa tawkhiba akhoi gi tikenraji phasi tawraga machin manaw gi wari ama letra same situation same se si hujik chi thokpase adune ba yana da ba I ma sem duna injal laga lakpani haib so khoi chu khange ba tawga do bana te adu adu gumbado akhoi di phagra pharoidra ai di khoi gi I kangani mi duna phatra shu khoi gi I kangani phara shu khoi di kangani ba adu gumba wakhal chen ba ngamdra ba akhoi gi yerho phuruk tami yam yawe ba ashi gumbada gi loi no tholak ba karishu na daba haibadi masagi lam ama de gi sipai oiraga laksaba cobra forces singduna karamaina akhoi gi leiri ba mapham adu ada do akhoi gi police na luchinga ga lakhi bisuna te ba adu moi khanghau de bina zara changsal la pungkap ka pa yabrani adu na takpati di maram yam leye ba adu ushitaba gi ne sengna hairaga maram shu hairoi maram leite shu hairoi ai khoi bu ushitaba haibadi moi sidi akhoina hato shu yare langtho shu yare haina khanbagi wakhal da moina akhoi bu usit khidabani haina ai lawningi aduga si ushittabadi akhoi praja bu ushittabadi lairedana moi bu michang yam changba moi bu yam kanbi ba akhoi gi state police sing se si bu ushittaba cobra na moi laina loina moi won da haida bina without any information moi bu pi da bina phaida shu taina roise kana da shu taina ki roise sarkar su loina to khrase aini yam ngakpa amada ngasai ongsai akhoi ojana haibiba do akhoi na noina mak se akhoi Assam Rifles honda waro raga ngang ba kak ta oidra nga ga Assam Rifles na akhoi honda du tawe da tawe ha dum haina hujik shikari tawbra hairaga akhoi gi armed forces na shinba hoi sports ne ai shum shinga ngai gi darkadi ta de example bibini ko ai khoi na sit in protest ama tawse haiba matam rally ama chache haiba matam dadi mana magi party ne yauroi mana nang di maga punbra yauroi hairaga punsan mangam de ko aduga Assam Rifles Indian Army phatte haina lauramba mayam duna haina ba leitana stadium du chinlaga netneraga duran cup siang ba chatle ba adudi ikai ba she lauriba mi singdo ina ikai ga dobne akhoi go back Indian Army go back Assam Rifles ina lawba singdo adu singdu ne noina stadium da phambado haibadi akhoi na protest machine se rally ama tawse haiba matam dadi ai si chatlani example ai na ojani si panaraga chatlage moi ani si kanaga punmano hangani moi gati akhoi punlaroi tawrani moi khwai di yeknariba yana de moi di michang lei bias lei adu lei hena ngangnariba mi du na sin badu di sports akhoi manipur di sports ta yamna talented oiba yam lei sports di mirai ba na te ba but matang do hai me da adu kan di haina ba lei ta na ngasai gi sports tu kanana sinbra hai du moi thigate ba opening ceremony do punna chatle ba
ꯑꯗꯨꯃꯥꯏꯅ ꯄꯨꯜꯂꯒ ꯑꯗꯨꯒꯤ ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯆꯤꯟꯅꯔꯒ ꯆꯪꯈꯤꯕ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯁꯤꯟꯒꯦꯔꯥ ꯑꯦꯖꯤꯇꯦꯁꯟ ꯑꯃ ꯇꯧꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯖꯁꯇꯤꯁ ꯄꯨꯔꯛꯁꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯁꯦ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯌꯥꯝ ꯀꯅꯥꯁꯨ ꯊꯣꯛꯄꯤꯗꯦ 시다 미는 우시다브니나 아두도 판말레바 오피셜싱도나 프라자미암도 우리네 모이디 스포츠도 포커스 떠데 라이바 프라자미암싱도 옌이바 오디언스 미암도 옌브네바 오 하이리바 마니푸라세 시군바 자가니고 하이브세 미나 헤나 캉할레바 얌 녹닝네 아이디 히혼바 하이브디 얌 레이에 아코이 마니푸르세 히마이 좀비닝아 미디 레이트라가 아마수 히혼바 하이에 아마수 히혼바 하이에 히마이 좀비닝아 레이테 아두가 아 왕마데기 락파 마양 아마니 히마이 좀마가 레이네 아두 히혼바 미암나 인나라가 레이에 아두가 후레나 무가 마 파예 마 파테 해나 무가 ngang kana ai su confuse leba hoi ai sports yam pa me khoi su ko football ga se khoi chu thi pam khra ba za ne ba moi na pam di he na football pa me adu de ni adum athletes adum chana ba kuding noi na pa me adu bo tanja hai ba le ba akhoi manipur da tanja le tre ba tanja du le te ba o noi sina akhoi bu smain taw ni noi na sin mane na ai khoi di la oi he na apun ba ama pulak let mi na ba matam du da mi o moi se akhoi bu waro ra ba za ne adu ni na hai na mi oi ba si change taw ni ngai gi wakhalon ama purok phan ba ngam ba akhoi manipur oi dre ba kaura di la kani aduga masagi I na masagi yellow puru na la o khongjang junction mi na ra se hab kan di kanam da thola roi adugumba manipur hi hon ba myam hi hon ba haibati himai chumba haiba mi di kana shu yaude aduga himai chumba ama thola ke tawraga di hi hon ma myam nu na hi hon ni ngai chei da phu raga a sing da luphal laga hato thambi ba gumba sigumba ne khoi manipur se kana da waro sira sarkar do ji ai waro raga nganga ge ai ngang mi nar ba mi do sarkar na kok sang gradi ngasai di julian na nganga no haira ni onda chap manan lepi bangam de ba khoi gi manipur se aduga tampak da ai ngakpa hojik se agoi tampak ki mi singna naga da muko onsan gre as naga ga muko taw gre meite ga kuki lan loi herbra kana na ngambra chat pa ngambro moy kana na moi kuki ga meite gi lan se loi herbra si gi question je ai tampak ta le riba ai gi chin lau sin da hang ning ne meite ga kuki gi lan loi herbra ba adugi hana lan taw khi bu kok thok khre ba ko mayam se aduga hojik kok thoga lan du da sapi riba ai gi chin li naw myam ji pharak pa phau da so लेरिबा प्रजासिंग सिन लेपीबा ngamdreba अखोय मणिपुर के अमा लेये न करि हेस नोंग मनोंग gi oba train de chatleba khoise yai phare lawba numit ama dan pulap lai yai phare lawrani ngasai gi yai phare hana yai pha haningai thoklai iba ichili naw singdu bo mi na khu shokpa matamda ngasai gi yai phare lawriba ima iben ichin inaw mama mapa khuding makto lawbi ba ngamdre moina tobo moina phangmani hana ngangna bibasu leyeba 시군바네바 아두네나 얌나 와쇼 하이비시네 와쇼 ngang 단주 단크레 코이디 아두보 링젤 마나예 마나데 아두 아다기 와팜 레이테 수마이나 아이기 와칼 칸바다 아이나 와칼 그리노 아마 칼레 칸바간다 그리노 하부 간지다 쿠키가 나가가 메이테가 풋볼 사나라디 오디언스도 두무 얌 라카드라이나 칼레 플레이다 무가 타할라세바 कदाइदगी सोम द प्रोटेस्ट अमा तौब कांददी एनआरसी गी तौसनो वन नोम बचंगेबा अखोय एनआरसी गी प्रोटेस्ट तौदोरे इमा सिंग थोपिर ओ हाइन ऑर्गेनाइजेशन सिंगदुन वन नोम बचलेबा करी वन नोम ने मथौ दाब्राने अदुदा मसाना खंगना मोइना कुमै हराव येंग बचतपगुमना अदुमाइना मोइ थोपी गदौबने अदुदगी प्रोटेस्ट अमा खुनवाकपगी तौगनी अदुसु वन नोम बचले अदु प्रोटेस्ट दुदी माना सिनमनी याव हाइदे माना सिनमनी तौरोय अपन बगी दु तौरो हबा अदुइदे अखोइदि तंपाकसिदा अखोइदि शेंग हाइगे अखोइ चिंगमी अखोइदि तंपाकता लेरपन तंपाकता तंपाकी मी सिंगसिबो येंगागा लेबने अदु येंगा लेबदु तंपाकी मी सिंगदुना हिमाइदु सुचोम चोमदा सुम थौर लेरगदि अखोइदि नौना हि थौबा हौबदा गाइरिएबा अदुनिना हिमाइदु चुंबी निंगाइ मी लेतबो मरक्तुदा अखोइ हि थौबा हेबदा गाइरिबा अखोइदि करि तौरुरनी अदुगा लानसी आगे लान है ना ताहन घरेबा मैते की लान लेतबुगुमना सीएसओ खर नंगांग बहौखरे असिदि पामदे तौसे पुलप तौमिनसे मांगसे पुलप मांगमिनसे अदुनबो अखोय अपुनमगी सक्तम दो खोय सागत पंगामगनी अदुना तबिना मांगम दाइदना नंग मांगो अदुगा अतोंबा मतोंग सारम दाइना इचागे
saru charam da nang charo haibi muong ama la e okay sir kamai thami ningi kanu cobra gi recent operation in naga village sai tare kamai thami ningi ahamdai ojani ai sister on the ikai khumna jari window tv on so ai amuka hane ikai khumna jari ai gi oina di ai gi oina hairege ai khoi gi oina di shumai na haininge cobra shi akhoi gi elite force amani ko aduga ngarang aina moi gi akhoi gi JTC gi convener na akhoi gi media da wangang ba taye taba da man haye la iba akhoi gi cobra forces to cobra hoidu CRPF ki du moi shi khungak pan kanano adudagi akhoi gi khungak ta bana kanano adugi khanjana ba ama lebadagi khutsi tha ki bani khot ki bani adu moi misunderstanding ni adu ni habi wafam ama la eba elite force amana karimaram gi damak ta shin khungak pane asina khungak pana tabane hena kari gi khang dabrane moi ada mapanda ekhoi gi moi na muthat kibido mois natro mois kumba kari kumba loi na moshi akhoi gi lal hoba leiba terrorist leiba sing muthat pa ngamba gi damakta cobra force kaina thondana laksari neba lakpashi moina kari gi akhoi gi manipur da oiriba phibam aduga manipur da kari thokpara kari oibra shi lambi sina karambano sina kari no khangdabri na moina changsan gani habsi thajabra ashi shuma chinthi ba haibadi khunja sing na ihau tawrakpadu nupi myam nupa myam tawraga khundo bityang du yam chawbudi na te adubo myam punchalaga mi leiriba singduna punchalaga ihau haurakpa matam du da di moi RF su changba uye akhoina media da ubni ko ground reality have the mafam du de ei chatte adu oraga so ubni uba matam da RAF kumba adudegi leiriba khunja singdegi henna hujiki cobra ga RAF ne hen yam khreba ngarang gi phibam do yame yamaga hujik moin haye moi khang da begine haye ado khoina tabu paw amada if akhoi gi moi shi well trained tawbshi physical gi khakta training loiba khakna tabne ba moi shi kok ki oiba leidana akhoi gi kok su sana ba loiraga moi shi tharak pane ba adugumba amana district ki administration de gi ayaba lo dabina district to gi police to gi aduda information without any information pi da bina moina mafam du da changshan badu di ekhoi gi leiriba ekhoi gi jati shibu ushitaba shida moi sho khoi bu ushitaba da mapung phana ushitare habdu moina ngarang akhoi bu takpane ba karigino haiba matamda ngarang moina changona akhoi adu da police leina ko police inda akhoi gi khunamada area amada operation chathagni haiba taragidi mafam du gi jurisdiction de leiba police to puraga police to the hana information piraga police to shiyaura changshan minaga dawbne ba for example ai have begin leilon wai phai hai ge ashi khunji panmanda nu su talle khudi su am thirangani habati security forces singna kari su tawba ngamdrabne na ai khoi leiriba discussion tawba prajam yamna leilon wai phai si toina panse maram di kari gra di khudi thiraga hena tusan salami do pup taba oshno hena ai di khan gre maram di security forces singna kari su action pan bi dre leilon wai phai de changma matam du da di moi akhoi police pura change ko adudegi information cho khoi la e haina change ko changaga mi phaba ubra mi hatliba mi phaba mafam akhoi miyam na praja da hujiki phung saraga leiba mafam adu mafam da junction bio haiba kanda di mi masak su utte adu phare muka haigni adu su meitei phare muka haigni ada phare rum tawe aduga ngarang bityang da chatpado hoi phare ne khungak pa natre hairese ba ko khungak pa ga akhoi gi lal hobaga shi moi kari gi differences khangba ngamdabra haiba khoi sai gi lamngak pane maram di moina la ga ngak pi drabagi damakta khundo akhoi gi leiriba khunja sing du na ngakcha bane ba ngakcha ba matamda moi leilon mai phai chapa di police ka pudana leiriba leimakhong area du da leiriba moi gi assam rifles ka pulap chapmi ne ye ba adu ga ngarang gi cobra sing dun haibasi moi di nauna lakpani madhya pradesh ta gi moi gi officer do adu de gi anoba lakchabani ai khangde khote khangragadi leiriba district administration du da bityang hairiba lamsita khoi chang dore habsi ma pharsu officer ama oibane officer ma already adugi idea du ma kari gi leitabrani leifam thoena wabu theidok theijin dawba yaye haina adumaina theidok podo apangbagi wa kawe ba mayang macha do adu manadi khangamoi adu khwaidigi mayang da shungak tare akhoi gi e masem bu ne hena ngakre di haibadi
loina si thokhal liba miyam se kanala thokhan ge habda akhoi gi khongjom land da tawkhiba akhoi gi tikendraji phasi tawraga machin manaw gi wari ama letra same situation same che si hujik chi thok pase adune ba yana da ba I ma shem duna injal laga lakpani have so khoi chu khange ba tawgu do bana te adu gumbado akhoi di phagra pharoidra ei di khoi gi I kan ngani mi duna phatra shu khoi gi I kan ngani phara shu khoi di kan ngani ba adu gumba wakhal chen ba ngamdra ba akhoi gi yel ho phrup ta mi yam yawe ba ashi gumbada gi loi no tholak pa karishu na daba habadi masagi lam amadagi sipai oiraga laksaba cobra forces singduna karamaina akhoi gi leiriba mapham adu ada do akhoi gi police na luchinga ga lakhi bisunate ba adu moi khanghau dabina zara changsal la pungkap kap ya brani adu na takpati di maram yam leye ba adu ushitaba gi ne sengna hairaga maram shu hair roi maram leite shu hair roi ai khoi bu ushitaba haibadi moi sidi akhoi na hato shu yare langtho shu yare haina khanbagi wakhal da moina akhoi bu usit khidabani haina ai lawningi aduga si usitabadi akhoi praja bu usitabdi lairana moi bu michang yam changba moi bu yam kanbi ba akhoi gi state police singse si bu usitaba cobra na moi leina loina moi wonda haida bina without any information moi bu pi da bina cobra singduna change haire go aduna takpadi police singduna su moi gi mathak ta hangat na wo haibadi state ta leiriba state police ne chawri ne ba moi ne moi bu question do ya ye ba adu ba khoi gi state police te adu tawroi question do we mu ta moi ne kalakani ko ashi aduga ai khoi gi ngarang brother ama su leikhidre adu bo hoi mo khoi mana leikhidaba du yam nungaite her ga sum lotion gi bang aktang ne ngashi khongam gani sidin protest phamam gani adudagi nakan da akhoi si loina thugai bigni sitting protest to akhoi na khongjang changsang ga do ba amadu da focus tawroi amana amagi phamakani amana amagi phamakani mina thugai ning ba pungthu thugai rani adune na hainingai sumaram khangdre akhoi di adubo ngarangi thodok tu yam nungaite mathang da amuga thoktana ba haina ko leminari ba iphuru myam na hotna minya se haira isi solution jar ngarangi akhoi gi cobra na chathaki ba operation sida makhoi du pi ki ba moina pi ki ba reason do akhoi na adum operation ni tawlo ra ga mi ha na puna sok ban yaw pi de ba sum ya da ba akhoi de khang de khote ka ham du di adu mo operation am chatharam dai gi matam da mo de intelligence or security gi or mo da directive ama leiduni adu kemta akhoi gi loi khama tuk na khang de kan line pi to ku de yam thina lem excuse oina akhoi na pi ba kai su khanda ba adu gi pot na uba ya bra adu ita ra ga di cobra hai ri ba sigum special unit china ma gi matik mayai si mama ma naxalite ki akhoi gi ma kano sing gi mawi sing lo sin be da mama lei khaba poni hai tare aduna moi ki lai ba khongthang ji sungkhang khangdam pham da hekta without any direction amta yaudana hekka changchen ba yaba ki pola hai ba posima akhoi chaung na wahang am hange aduna sigi matang gi daina jaro je sigi posida akhoi gi dai ta lawga da ba sing sigi achoma role am di leire ma khoi gi makeup thok pa gi role de am chaung dai eche julia laksen je ngasai gi akhoi gi marak sida hojik se amaga onjan na halaka na khana hanna bagi singsep thana bagi mami yam su yam chaung taraga uraga leiri hojik gi am thajadana maite kuki yam na akan mong da yam na hitet akhoi gi balance to ba hirab de moment da su hekta mi hat mi pun yam thok pa su ma se mu khar nem thari hara kanda naga ga onsil la phibam ni hojik ung lei siam chaung hojik lailon ba fega choma case leiri demand leiri memorandum mayam including akhoi gi ngasai gi deputy chief minister laktho hai bagi sipuk leiri losindana ana simaina akhoi masem amaga onjan bagi pot mayam am leiri thajana ba walak bagi mayam am leiri ada marak sida koi ngarang gi thoki ba thodok sida JTC gi irang siga mari leina na akhoi gi working committee sina sodum tham total sadang nok thokre hojik se aduga loina na hairiba akhoi gi especially akhoi gi kanwa tam pham sing da hairiba track sing tam pham sing da koi highway konchel le haitare ada hojik ki cherol sida makoi na thokpa sida ma cherol ta hamba se ngasai gi cobra se akhoi gi kanogi Jalarong United Front ki faction haitare ZUFG ga lakmina bani wakto mina bani haibe pot angkak palle haitare adu sigi matang ki da palle aduna khoina muksi point to be noted ngasai gi faction ani si JUFG ga adagi ke ga kasom ga ni si marak se da koi ungkhatna bagi pot ma lai bagi mami su dum tai ade ko thokna ba khotna bagi time to time si pot se dum lai bani haitare ana sigi manung se da khoina sigum bagi pot amakak lak po si su en thamjaki ba koi marak ta thajana ba wat pa singsep ta ba nga ta amaga ma onsen han po मैम ले हाइतारे डिस्ट्रेस ओइरक नत्रे हरगा अखोगी ट्रेटर ने हाबेगी इंगित हाइतारे सुमाइना फोंदोपगी वफम ममसु लैबसे कमाइन थंबिनिंग सै मतांगद आइदि सुमाइना थमनिंगे होजिकी अमा होजिकी अखोगी ZUFJ ओइसनो
ZUF kamsom oishno ani dugi marak tu da isagi jati gi damak ta phagara pharoidra lepado aduduna afaba lebak ning mamacha aduga isagi jati gi khandraga afaba phataba thiraga mi gi mi jati onda kanbaduna phataba macha haibneba adunina ani sigi marak sida moini gi problem di moigi zalengrong oiba zalengrong pui gi manung gi oiba problem ne ko sigum sidi adubo akhoi gi oina di hayo haradi isha gi jati kanba mi gi damak ta di isha akhoi jati pum namak na sunung siye haibese moina su khangbo oisnu aduga akhoi gi manipur ase yam na ngak pa man karino haiba kan sida siphai da shu taina roise kana da shu taina ki roise sarkar su loina to khrese aina yam ngak pa amada ngasai ungsai akhoi ojana haibiba do akhoi na noina mak se akhoi Assam Rifles honda warauraga ngang ba kakta oidra nga Assam Rifles na akhoi honda du tawe da tawe dum haina hujik shikari tawbra haraga akhoi gi armed forces na shinba hoi sports ne ai shum shinga ngai gi darka di tade example pibni ko ai khoi na sit in protest ama tawshe haiba matam rally ama chache haiba matam dadi mana magi party ne yaw roi mana nang di maga punbra yaw roi haraga punsen mangam de ko aduga Assam Rifles Indian Army phatte haina lauramba mayam duna haina ba leitana stadium du chinlaga netneraga duran cup siang ba chatle ba adudi ikai ba she lauriba mi singdo ina ikai ga dobne akhoi go back Indian Army go back Assam Rifles haina lauba singdo adu singdu ne noina stadium da phamado haibadi akhoi na protest machine se rally ama tawse haiba matam dadi ai si chatlani example ai na ojani si panaraga chatlage moi ani si kanaga punmano hangani moi gati khoi punlaroi tawrani moi na khwai di yeknari ba yana de moi di michang lei bias lei adu lei hena ngangnari ba mi du na sinba du di sports akhoi manipur di sports ta yamna talented oi ba yam lei sports ta di mirai ba na te ba but matang do haibne da adu kan di haina belai ta nga sai gi sports tu kanana sinbra haib du moi thigate ba opening ceremony do punna chatle ba adu maina pullaga adu gi unity miyam chinnara gari chinnara ga changi ba muong do adu maina ai khoi gi leibak si gi damakta mana singra agitation ama tawraga mayam gi damakta kari hashra justice porokse na traga na khoi khongjang changsle che haib kan di adu ma mi miyam kana su thok pi de Shidamina ushitabne na adu the phamaleba officer singdu na prazamyam du urine moi di sports du focus tawde la iba prazamyam singdu yengi ba audience myam du yengbane ba o hairiba manipura se shigumba jagani ko abse mina hena khanghalle ba yam nokning ngai di hi hon ba haibadi yam lai akhoi manipur se himai chumbi ninga mi di leitraga ama su hi hon ba hai ama su hi hon ba hai himai chumbi ninga leite aduga awang madagi lakpa mayang ama ni himai chummaga leine adu hi hon ba myam na innaraga le aduga huren amuka ma phaye ma phatte hena muka ngangani kana ai su confuse le ba hoi ai sports yam pa me khoi su ko football ga se khoi su thi pam khra ba za ne ba moina pam ba di hena football pa me adudi ni adum athletes adum shanaba khuding noina pame adubo tanja haiba leyeba akhoi manipur da tanja leitreba tanja du leite ba o noisina akhoi busmain tawbni noina sinmane na akhoi di la oi hena apunba ama pulap letmina ba matam du da mi o moisi akhoi bu warau ra bazat ne aduni na haina mi oi ba si change tawningai gi wakhalon ama purok phanba ngamba akhoi manipur oidreba kauradi lakani aduga masagi ina masagi yellow furu na lao khongjang changshan minara se hab kan di kanam da thola roi adugumba manipur hi hon ba myam hi hon ba haibati himai chumba haiba mi di kana shu yaude aduga himai chumba ama thola ke tawraga di hi hon ma myam nu na hi hon ni ngai chai da phu raga a sing da luphallaga hato thambi ba gumba sigumba ne khoi manipur se kana da waro sira sarkar da huji ai waro raga nganga ge ai ngang minar ba mi du sarkar na koksang gradi ngasai di julian na nganga no hairani onda chap manan lepi bangam de ba khoi gi manipur se aduga tampak da ai ngakpa hujik se agoi tampak gi mi singna naga da muko unsan gre as naga ga muko taw gre mai te ga kuki lan loi hrbra kana na ngambra chat pa ngambro moy kana na
moi cookie ga mai te gi lan se loi khra si gi question je ai tampak ta le ri ba ai gi chin lau sing dai hang ning ne mai te ga cookie gi lan loi ra bra ba adu gi han lan tau khi bu ko thok khre ba ko mayam se adu ga hoji ko tho ga lan du se pi ri ba ai gi chin li nau myam ji pharak pa phau da so le ri ba praja sing sin le pi ba ngam dre ba akoi manipur gi ama le ye no kari ha cha nong ma nong gi oba train de chat le ba khoi se yai phare lau ba numit ama da pull up lai yai phare lau rani ngasai gi yai phare ha ne yai pha ani ngai thok lai ba ichili nau sing du bo mi na khu tho shok pa matam da ngasai gi yai phare lau ri ba ima I ben ichin ina mama mapa khuding mak to lau bi ba ngam dre moina to ba moina phang mani ha ngang na bi su le ye ba shigum bane ba adune na yamna wa sho hai bi sine wa sho ngang ning de tan su tan khre khoi di adu bo lingjel mana ye mana de adu adagi wafam leite sumaina ai gi wakhal khan bada aina wakhal kari no ama khalle khan baga na kari no ha bukan da cookie ga naga ga maite ga football sanara di audience to dumu yam lakadra ina khalle play da muga ta halla seba kadai de gi shom da protest sama to bukan di NRC gi tawshno wanom ba change ba akhoi NRC gi protest to dore ima sing thokpi ro haina organization chung sing du no wanom ba chatle ba kari wanom ni ma thau da bra ne aduda masana khang na moina kumai harau yeng ba chat pugum na adu maina moi thopi ga daw ne aduda gi protest ma khunwak pa gi taw gni adu shu wanom ba chale adu protest di mana sin mani yaw hai de mana sin mani taw ro apun ma gi du taw ro ha ba adu di akhoi di tampak sida akhoi di sheng hai ge akhoi chingmi akhoi di tampak ta lerak tampak ta tampak ki mi sing sibo yenga ga lei bane adu yenga lei bu tampak ki mi sing du na himai du chum chum da sum thor le ra ga de akhoi di nauna hi thau ba hau bu da ngai ri ba aduni na himai du chumbi ni ngai mi le ta bo marak tu da akhoi hi thau ba hei bu da ngai ri ba akhoi di kari taw ru ra ni adu ga lan si agi lan haina ta han khre ba maite gi lan lei ta bu gum na CSO khra na ngang ba hau khre asi di pam de tau se pulap taw mi na se mang se pulap mang mi na se adu no bo akhoi apun me gi saktam do khoi sagat pa ngam ngani adu na tabi na mangam dai da na nang mango adu ga atong ba matong saram dai na icha ge saru saram dai nang charo hai bi muong ama la e okay se adu gum ne na okay sida lotion jar ge yam phajana chena su thambi kire akoi gi lan se unity have sim di yam thina mathau tare unity gi pot sim di yam na wat pe jaw mami su yam saw tare makok ta gi haura kanda ana lan se 2023 mi gi tarik hum de haura kanda akoi gi group C akoi recognized tribe se more than 35 36 30 hena labor recognized tribe myam le duna any community am da lakpa du any conflict araga siguma situation unwanted situation lak matam akoi punna lemina raga punna solidarity pi begi mathau dum de maktai madu day 1 dagi hauram taragadi mayam gi achoba strong force am khak adu lam taragadi akoi gi hojikudi kanu si hoji changsili ba situation si hojik akoi lai ba se si bog yoram da ba haitai mayam gi solidarity apun punam oram taragadi community amagi naidana haitare madu si pibam sibo yoram daba yabagi adum akoina possibility su adum akoina khanba gai aduna amaga onchen halakan mapangan sonda halakan da ngasai gi center gi di design tar mogi plan do adu achieve tongna be damata mai pang majang silak pandana masida ekoi amaga si marak ta khana halakan da ekoi gi pochema khana chain hane pochema lai adu simak horak matam du dagi haitare ekoi punamak solidarity se ulaga tongmiram taragadi madu gi potusu yam afabu oiduni loina na hojik su akoi lingjen manada ba unity gi pochema wat pe posi me amam lai haitare ozaro je koina kari expect tok payai normal si na adu piece normal si purak na bai damakta kan hai bese asa se thamningai se lerak ta be pot to adu mistake su lai haitare se julia lak se se lorak pagi se koi conclusion ri ma oina khat ten tak na thambi se tangda ten na thambi kari bot phongdok ni ar boi boina ngasai noi na deputy CM nemcha kipken habdo kari gi haibro CM di mani na akoi gi honorable CM nemcha kipken ji haigdo ba mana CM ne khoi di aduni na akhoi hingba khara wa ki ni kari hai sara su khang dre da hoji kana kha khoi se hum phami na ram ba sing hi so horen thok khra kan da party tongan lam ni na dra hekta akhoi manipur di cha cha to we ba aduni wa ngang bu khra lu ba hoji se hospital su ja ja thog le ye adu ba ai hoji media mamang de ai hai roge ya mangang ba thog le bni hospital da hoji si ko Krishna taba moi gimi phab mi shoga cross firing tawba matam da di
ꯑꯩꯈꯣꯏꯅ ꯌꯥ ꯃꯣꯏ ꯐꯥꯕꯤꯌꯣ ꯃꯣꯏ ꯑꯁꯤꯗ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯔꯒ ꯇꯤꯌꯔ ꯒꯦꯁ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯉꯣꯟꯗ ꯑꯣꯏꯅ ꯇꯤꯌꯔ ꯒꯦꯁ ꯄꯤꯖꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯣꯛꯇꯅ ꯈꯣꯠꯇꯅ ꯄꯨꯈꯠꯄ ꯃꯇꯝꯗꯗꯤ ꯀꯧꯕꯒ ꯅꯥꯏꯗꯦꯕꯣ ꯂꯣꯏꯅꯃꯛꯅ ꯒꯥꯔꯗ ꯇꯧꯕꯤꯔꯒ ꯂꯩꯌꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ CMC ꯑꯩꯈꯣꯏꯒꯤ ꯅꯦꯝꯆꯥ ꯀꯤꯞꯀꯦꯟꯖꯤꯅ ꯑꯣꯏꯕꯅꯦꯅ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯪꯒꯗꯧꯕ ꯑꯃꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯏꯅ ꯂꯩꯕꯅꯦ ꯂꯩꯕꯁꯤꯗ ꯑꯔꯥꯟꯕꯁꯤꯗꯤ ꯑꯍꯥꯟꯕꯗ ꯌꯥꯝ ꯉꯝꯕ ꯃꯥꯟꯒꯅꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕꯅ ꯑꯔꯣꯏꯕꯗ ꯑꯗꯨꯝ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯂꯨꯆꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯌꯥꯎꯕꯤꯔꯤꯕ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯅ ꯈꯪꯒꯗꯧꯕꯅꯤ ꯑꯗꯨꯒ ꯉꯥꯏꯗ ꯍꯥꯏꯅꯤꯡꯗꯦꯗ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔꯒ ꯑꯣꯐꯤꯁꯔ ꯑꯣꯏꯔꯤꯉꯩꯗꯗꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯕꯁꯦ ꯑꯗꯨꯒ ꯔꯤꯇꯥꯌꯔ ꯑꯣꯏꯈ꯭ꯔꯕ ꯀꯥꯟꯗꯗꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯤ ꯌꯥꯝꯃꯟꯗꯅ ꯚꯥꯞ ꯇꯥꯗꯦ ꯍꯥꯟꯅ ꯅꯨꯡꯁꯤꯔꯝꯗꯕ ꯃꯤꯗꯨꯅ ꯑꯀꯣꯟꯕꯗ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯔ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯕ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯚꯣꯠ ꯀꯥꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯩꯕꯥꯛ ꯂꯨꯆꯤꯡꯉꯛꯇꯣꯏꯅꯦ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯅꯦ ꯁꯤꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯤꯀꯞ ꯊꯣꯛꯑꯁꯦꯗꯤ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯁꯤ ꯍꯥꯏꯔ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒ ꯚꯥꯞ ꯇꯥꯗꯦ Okay, see, I'm no idea. Was I was just like you was at the technology, say,